Good evening, folks. Once again, welcome to the third episode of The Weekend Jam by Studio Dominance. Mayamna ngasi aikoigi studio sida langshin biriba guest asi kana oiramgani haina khangnaba adubang oiramagani haina khanjai. Aikoigi damakta di oja sina aikoigi studio sida lengbiraktuna ozagi Fazaraba ishay sing amadi wari watai shabagi tanja pibirakpa ashuki matik laibak phabane haina thamjage. Aduga mamangda tawkhibagum handaki episode asida shu miyamna live station asida ishana hangningba wahang sing khangningba amadi apamba isay sing commenta khanba yabagi khudong chaba dusu pizari miyam punna Padma Shri Oja Guru Ruven Mashangvabu aikoigi studio sida taram nokchari ozabu aikoigi studio da taram nokchari oza yam nungai jay oza ngasi yam laibak phabane oza na sumaina harau harau ya birakpako ado oza akhoi wari watai se hodoktrngai da oza gi mafam dagi isai matang hana meyam punna tamina se oza In ishe houding ida nasi hakjang si lok kumbagi yam makan tok daba adubu egi best honaraga ibani wari shabdu mapung phanya i torse ojik aina shaki dabi she ibai bugi folk song yam popular ni adu ojik kan angang singda dambira gam khanju makam damning kai position step the lere ado asiki guitar sikraman khongne biju dambirga khonglibnin aduna folk sida miam tabiriba miam sina mudu enjoy dopiyo folk se isegi artha sidi akhoi lamtam si shone pibsti tim phajakramatik ni yam phajakram jani aduna isegi da hairibisna ahanching na hairibisna akhoi gi lam se atopa pot amade exchange to bu yaroi Habigi Shana Nashu Panju exchange of Yadi. Habigi Yam Pajaba Shani. Verse 1 got cross Kakshak. Gapung gapa awon ting na ma yo ri hai ngaker tui da zat pok usa ma shu ning kan bang isha buram kama yoram apam hi jat ka te na ngashan Shivam na ye pekar karse avangale kapung tung li shunga hai kama tek pilan o avaram winga sara Tam bikre oza aduga oza ishay siga mari laina na khoina khangjaning base ishay se oza na husik di tham bikre khoigi akhoi da pibirami ba khoigi lam haiba tare koi bagi mayam se khoi shana na oraga so amna so amata mahut sin bangam de haiba duni ko oza adu ishay se oza na mohut sin bangam ba haibna te sinningai leite haiba what I'm pod any non manadaba exchange tawningai leite haiba ko masigi adu za sigi isai se kaya muk
kayam yamna kuiraba matamda saknarambo oidoino adugo oza hujikna guitar na ozana guitar tawraga sakpidana mase hana kamai leiram bai sai mo ongno sigi wari shu kitang libi oza ꯃꯁꯤꯁꯤꯗꯤ ꯆꯍꯤ ꯆꯥꯅꯤ ꯆꯍꯨꯝꯒꯤ ꯏꯁꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯗꯤ ꯏꯁꯩ ꯉꯥꯛꯇ ꯁꯛꯑꯦꯕ ꯈꯨꯟ ꯈꯨꯟꯗ ꯁꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯟꯁꯤꯡ ꯂꯣꯏ ꯁꯤꯈ꯭ꯔꯕꯒꯤ ꯂꯩꯇ꯭ꯔꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯅꯗꯤ ꯇꯝꯍꯧꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯛꯄꯗꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯦꯂꯣꯗꯤꯁꯤ ꯃꯈꯣꯏꯗꯤ ꯇꯦꯝꯄꯣ ꯁ꯭ꯄꯤꯗꯁꯨ ꯌꯦꯡꯗꯕꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯒꯤꯇꯥꯔꯅ ꯈꯣꯡꯕ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯒꯤꯇꯥꯔꯒꯤ ꯕꯤꯠꯇ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯄꯨꯔꯛꯂꯒ ꯇ꯭ꯔꯥꯏ ꯇꯧꯖꯕ ꯋꯥꯅꯤꯗ adum khulda ko instrument yaudra su nungai na sakna bai se ma khoi bane ba sidi ko ado za sumaina to use hause ozana isai sidi khang haure chahi chani chahungi mamang de lera ma so ado hauzik haugala iba hai batare new generation sing se si si do za isai se tambagi tamge isai se kamaina to gani kai ne approach to rok baga di lai bro za da ko bai to yuza angang sing se leye tamning mudi leye ba aina sabba kansida aisu fosong tamgani sini wakhandi ado mokhadi like tamba lakpina ise gi tamba sida timing se kya pi bangamte ado bu tampak da leba tamba gi maidi chinno si angang sing ang bisiti lai mokhadi pangdam dam me maw su mokhadi se chacha theba moron su tame artha su tam haibir mokhadi ise am khak tam na dam melody se chati ki chati cha cha tam ni don khoi ai to lai do la ga bai khoi phen sei ado khoi tangkhul haip tare tribe sing si di even my tangkhul tribe su kya tam ning de kumai le de se kha tam bi khoi kumai da competition to rage habi group la ga numit ani hum sarga adum bose sak bagi hap ta chat khare hojik se aduga hojik akhoi gi maitai gi sakning ba tamning ba mayam de ozai manak ta dum la ini hojik se dum oza yamna lak pra ko mai toi masing se di akhoi na si tawa matam da so ozai yam nungai ba ongkhak phawai thamoi da akhoi gi lairi ba different language hai ba tare masi gi khena ba tham dana haining ba adudagi di tamning ba phawraga la e se tajaba matam da so ado oza satra hai ba tare angang hai ba tare kaya yamna ga di lak ba gi oza angang sing se pasi khongba kangpu tena khongba kangpu ko isi tam cha cha la ye soja yang ni pasi do koi krat tam lagi je astam se shemi ba yagra shempi de gen ai di wa yam kang kag thame ba shempi re ja pisa kya no sini as pisa si yam long ning de ado cham nga pi ge ba hai di ukka bu pisa yam ting e ba jing de kag tham bani na adu shempi hararon challe adu khongba hebra hedabra de khangde dum khoi di pasi player ne ba mkhoi na kam bi pen thoi adu bisigi pasi ki flavor hai tong andam le ko tribe ki melody line che adu isi tamba adum cha cha lai da wari tab lak pa ko thaina bai bu gi wari du li bi ba de khoi na li ri ba ana li ri ba wari si laik de yotri ba akhoi na kon ta ho du tang bi wan ne ba aduga kana kumandi asocha si kha ibi ke la hai ba aina hai akhoi budi akhoi ahansing di ibi su tambi de pa su tambi de adum sak mana kon na tar ga dum sak paina ibi de akhoi di heite aina pa kum pipsul de ado za huziki basi khoi gi four hole flute hai ga doi ni ko za yang ka hui hai ba male asi se oza huzek hai bi ke bodo sigi keno sina khoi gi mai hole se mari khak tang oi ga da broza hoi mari khak tang ni ado instrument sigi matang lu so za kitang hai bi ne sigi tanja se lauzaraga masi flute si khoi tang khul gi ahansing na khongram ba cha ni ai ju khangram de ado ai gi research sim dom kan da kana ga ma han mana khong ba ai u hawe kadai do ubno khangde do ai ashi kum si kadai no do man khong do pura folk song gi go thoe ba do den ashi ai dam ge na am kuina thir do last han ma theng nai ai na ma bu theng na bi si tang khul da mi ani kak le ra me ai khong ba he bi si adum dam de ai 45 years sti yo le do han sing do chahi 70 kumba yawi type da ado ina ma de tam hobni ado wari si bamboo gi si mana libie ado asuman khongrame to si kdai dai khongmuno hamda akhoi tangku su northern tangku west tangku di
ꯈꯣꯡꯒ꯭ꯔꯝꯗꯤ ꯇꯥꯡꯈꯨꯜꯒꯤ ꯁꯥꯎꯠ ꯄꯥꯔꯠꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯂꯝ ꯁꯥꯕꯅꯤꯅ ꯁꯤ ꯕꯦꯝꯕꯨꯁꯤ ꯁꯣꯝꯗ ꯐꯪꯉꯦꯕ ꯑꯗꯨꯗꯒꯤ ꯁꯦꯝꯕ ꯆꯥꯅꯤꯗ ꯑꯗꯨ ꯑꯩꯅ ꯇꯝꯍꯧꯔꯒ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯤꯗ ꯃꯥꯕꯨ ꯇꯝꯃꯦ ꯄꯨꯔꯦ ꯑꯗꯨ ꯇꯝꯃꯒ ꯂꯥꯁꯇ ꯑꯗꯨꯝ ꯈꯣꯡꯕ ꯍꯩꯕꯒꯤ ꯑꯗꯨꯝ ꯑꯩꯅ ꯄꯪꯈꯣꯡ ꯈꯣꯡꯖꯕ ꯋꯥꯅꯤ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯁꯤ ꯃꯈꯜꯁꯦ ꯁꯤ ꯁꯥꯕ ꯀꯥꯟꯗ ꯑꯀꯛꯅꯕ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨ ꯁꯤꯖꯤꯟꯅꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯦꯝꯕꯨꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯑꯃꯍꯦꯛꯇ ꯌꯨꯁ ꯇꯧꯕ꯭ꯔꯥ ꯑꯀꯛꯅꯕ ꯂꯩꯌꯦꯕ ꯑꯣ ꯁꯤ ꯕꯦꯝꯕꯨꯁꯤ ꯑꯩꯈꯣꯏꯗꯤ ꯁꯤꯇꯥ ꯀꯧꯋꯦꯕ ꯁꯤꯇꯥ ꯍꯥꯏꯗꯤ ꯕꯦꯝꯕꯨ ꯁꯤ ꯃꯈꯜꯁꯦ ꯃꯈꯜꯁꯦ ꯁꯤ ꯊꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯁꯥꯕ ꯀꯥꯟꯗ ꯐꯤ ꯁꯥꯕꯗ ꯍꯥꯞꯄꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯡꯗ ꯇꯧꯔꯒ ꯈ꯭ꯋꯥꯡꯗ ꯁꯥꯕꯁꯦ ꯍꯥꯞꯄꯗꯨ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯌꯨꯕ ꯂꯥꯏꯠ ꯍꯥꯞꯈ꯭ꯔꯦꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯞꯈ꯭ꯔꯦꯅ ꯊꯥꯏꯅꯗꯤ ꯁꯤꯅ ꯍꯥꯞꯄ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯣꯠꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯕꯦꯝꯕꯨ ꯑꯃꯃꯝꯗ ꯅꯣꯠ ꯁꯥꯡꯕꯁꯦ ꯁꯤꯇꯥꯁꯤꯅ ꯂꯣꯡꯀꯦꯁꯅꯦꯕ ꯃꯥꯗꯤ ꯁꯥꯡꯕ ꯍꯦꯟꯕ ꯂꯩꯇꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯃꯇꯥꯡꯁꯦ ꯌꯥꯝ ꯁꯥꯡꯕꯀꯣ ꯁꯥꯡꯕ ꯐꯤꯠ 3 ꯑꯣ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯐꯤ ꯑꯗꯨꯗꯤ ꯁꯥꯕꯗꯀꯣ ꯆꯞ ꯆꯥꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯁꯤ ꯁꯦꯝꯕꯗꯣ ꯃꯇꯥꯡ ꯑꯃꯅꯦ ꯍꯥꯏꯕꯁꯤ ꯖꯣꯏꯟ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯗꯒꯤꯅꯤꯗ ꯑꯗꯨꯒ ꯄꯥꯕꯒꯤ ꯃꯈꯣꯟꯁꯨ ꯑꯗꯨꯝ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯖꯥ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯄꯤꯕꯤ ꯍꯥꯏꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯕꯥꯁꯤ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯇꯦꯛꯅꯤꯛ ꯈꯔꯗꯤ ꯌꯨꯁ ꯇꯧꯒꯗꯣꯏꯅꯦ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯑꯗꯨꯝ ꯁꯥꯕ ꯍꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯈꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯜꯁꯤꯡꯁꯨ ꯑꯗꯨꯝ ꯁꯥꯕ ꯍꯩꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯒꯦ ꯁꯤꯒꯤ ꯕꯥꯁꯤ ꯑꯁꯤ ꯁꯥꯕꯁꯦ ꯍꯩꯔꯣꯏ ꯍꯩꯔꯣꯏ ꯍꯥꯏꯕ ꯃꯤꯟꯁꯗꯤ ꯃꯁꯤ ꯁꯥꯔꯒꯦ ꯍꯥꯏꯔꯗꯤ ꯈꯣꯡꯕ ꯍꯩꯕ ꯇꯥꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯈꯨꯟ ꯍꯣꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯊꯤꯊꯣꯛꯄꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯑꯦꯅꯤ ꯐ꯭ꯂꯨꯠ ꯁꯦꯝꯕꯗ ꯑꯗꯨꯝ ꯄꯣꯞ ꯇꯥꯕ ꯋꯥꯅꯦꯕ ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯑꯃ ꯁꯦꯝꯒꯅꯤ ꯐ꯭ꯂꯦꯠ ꯆꯠꯈ꯭ꯔꯅꯤ ꯍꯣꯟꯊꯣꯛ ꯑꯩꯅ ꯂꯥꯁꯇꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯩ ꯃꯥꯒꯤ ꯃꯦꯁꯔꯃꯦꯟꯁꯦ ꯑꯞꯀ ꯗꯥꯎꯟꯒꯤ ꯃꯦꯁꯔꯃꯦꯟꯁꯤ ꯚꯥꯞ ꯇꯥꯔꯝꯗꯕ ꯑꯃ ꯑꯗꯨꯒ ꯃꯁꯤꯒꯤꯁꯦ ꯑꯗꯣ ꯀꯌꯥ ꯇꯥꯗ꯭ꯔꯁꯨ ꯑꯩꯅ ꯁꯤꯗꯒꯤ ꯁꯤꯁ ꯄꯦꯄꯔꯅ ꯇꯛꯑꯒ ꯃꯥꯒꯤ ꯅꯨꯡꯁꯤꯠꯀꯤ ꯄꯣꯖꯤꯁꯟꯗꯣ ꯈꯦꯠꯂꯒ ꯇꯥꯍꯟꯕꯅꯦꯕ ꯍꯦꯛ ꯊꯣꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯁꯣꯏꯔꯁꯨ ꯑꯩꯅ ꯁꯤꯗ ꯁꯤꯁ ꯄꯦꯄꯔꯅ ꯇꯛꯔꯒ ꯑꯁꯤꯒꯤ ꯃꯈꯨꯟꯁꯤ ꯈꯤꯇꯪ ꯆꯥꯎꯍꯟꯕ ꯄꯤꯛꯍꯟꯕ ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯁꯤꯗꯒꯤ ꯁꯦꯝꯃꯒ ꯁꯥꯎꯟꯁꯦ ꯑꯣꯖꯥꯅ ꯁꯦꯝꯕꯅꯦꯕ ꯊꯣꯛꯍꯟꯕꯅꯤꯗ ꯑꯣꯖꯥ ꯑꯗꯣ ꯁꯤꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯣꯖꯥ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯁꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯐ꯭ꯂꯨꯠꯁꯦ ꯃꯁꯤ ꯇꯥꯔꯦ ꯑꯇꯣꯞꯄ 6 ꯍꯣꯜꯗꯤ ꯑꯩꯗꯤ ꯈꯣꯡꯕꯗꯤ ꯀꯌꯥ ꯍꯩꯇꯦ ꯑꯗꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯑꯗꯨꯒ ꯋꯥꯟꯁ ꯈꯣꯡꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯑꯉꯛꯄꯗꯤ ꯁꯥꯎꯟ 3 ꯊꯣꯛꯑꯦꯕ ꯑꯦꯠ ꯗ ꯇꯥꯏꯝ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯃꯁꯤꯅꯤꯅꯤ ꯃꯁꯤ ꯑꯍꯟꯁꯤꯡꯒꯤ ꯑꯩꯅ ꯇꯝꯍꯧꯕꯗꯣ ꯑꯉꯛꯄꯁꯦ ꯑꯗꯣ ꯁꯤꯗꯒꯤ ꯃꯈꯣꯟ 2 ꯁꯤ ꯊ꯭ꯔꯣꯠꯇꯒꯤ 1 3 ꯃꯤ 3ꯅ ꯏꯁꯩ ꯁꯛꯄꯒꯤ ꯇꯥꯏꯞꯇ ꯑꯣ ꯄꯥꯔꯠ ꯐ꯭ꯂꯨꯠꯁꯤꯗꯒꯤ ꯍꯥꯞꯄꯒ ꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤꯀꯣ ꯍꯣꯏ ꯌꯦꯡꯁꯤ ꯄ꯭ꯔꯨꯐ ꯑꯣꯖꯥ ꯇꯧꯔꯁꯦꯕ
ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯦꯂꯣꯗꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯨꯠꯁ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯡꯁꯤꯡꯕꯒꯨꯝ ꯐꯥꯎꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯗ ꯍꯣꯏ. ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯤꯛꯄꯗ ꯂꯩꯔꯒ ꯍꯦꯛ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃꯈꯛ ꯐꯥꯎꯋꯦ ꯑꯣꯖꯥ ꯑꯗꯣ ꯃꯁꯤꯒꯤ instrument se oza masi ozana kayam kuiba ozana kayam angang oiringai de haba tare si ozana sabai wakhalon ngasai ozana su panbikre ahal amakhak no sina ba uba de ozana yam pam khidana tawbone na ado oza kayam kuira bakanda no ozana chahi kya surak bakanda no masi mabu ahandu thengna bisi chahi 45 gumba ki changda male ozana o adudi adum khara ahal oiraba matamda ozana mani idea iskan khongno khangdaba and mi amana hanu pa ma shi he lai nong ma lak en ma introduce toke dum lak pani de dum issue dum ngai MPC ki bazar da nong ma dum chalam badagi shini hebdagi en ma bu kawra ayum puraga wari sharaga en yek pirga ai en shaba hebni hebdagi as de nung tam la gena mai da tam ba horab ne ba hek tam da mu khon thok pudi na di da adum khongbang da pi khom tam laga magi melody line she at the time the tambadi ngamde adena kitar puthoga nangna makhon amadu isigi makhon sing ang tamge line ahum ne ba sing ang tamge na to khagda man tambi adi mathangdi isigi melody she ahum du pura line ahum du tamba hekru di si kambadi atom diktum phap tare ba haidi mamang di melody line kadai da lebna khangda ba ta aduga he khangkibadagi di sida sanaba yai habase lo khangbe aduga za ozagi wari haiba tare haurakpagi ayambana loinamakti khangnaramagani adubu khangdaba kaya amasu lairamgani han thajai oza haugalakliba sing sida su khoigi khajitang oiragasu makhoida khanghaunabagi oza oza karam kandagi oza na chahi kya sorakpade smaina focus interest laire oza aduga karamba kandagi oza na hotnaragi haina khut thaba horokpase karamada hore sigi wari journey se haiba tare yamsu interesting oigadra haina thajai si mati amtang libi oza music di angang dagi atum pamjai khundal rengai da su ada khoina church ki she shakpa Sunday school ki English su shak ninge do khodi English dam da bina shakpa du church ki khara khara shai ada dei de sum laga tangkul ki she him no sharga khunda dum dam ahan sing si yam leba folk song shakpa she khunda mi manga ta di re leba kumai kuting sim khoi microphone da mic da shayeba adu taye adum tam da mi miam na ahan sing si pelle hen haye adum tam du da mic she ching de lete in phade web laiba horon harba ko khom da ahan sing da du shakradi egi she a radio da changre habe gi point shak ning ma habe matam du ne ba ado ina ma khoi melody si tar ga idi am pam je ba ta le si ishon instinct amadi le da male do shakpudi haide do su amam tam hauraga aina dum meri manga tam haure haraga anching bodum tinaba anching bena gum khongmasi tingla khongmasi chatpa manakta wari taba haibdi kri gino haraga koina lairik ki wari she akhoi kya pokda changde ba matam du da English tamil phap su ta de ba gadi khun gi hanching wari li she yam taning ba tare nuai ba khoi lon da su chamanana haibi bagi gyan ta base adagi tum interest la ga 1991 92 gi 80 mutu da English ki she tam ba haure ba ado ina sab kan si da magi accent pronunciation ni thokte akoi tang chingi amalena isa gi lon amalai base thokpne ba do ise sab kan da ina gi manabda aidem khani ma bhanga ena shma shakbus da magi se ka man thokno di man tambir da ise ma khak da mauraga adum mathang chatpuni du folk ki si ai se yam interest le rai nu bi thi khadung da si infal ki seminar phamni chatkani khapda yam thoiba khani an akhang ahin kring ang da khangning ba de adai ai si infal da ise shakbus yam popular oidrosu Manipur lady ba han miyam jina ibu recognize taweba matam adagi haibdi performance tawdi natieba chatpa any dum chatpa han chinaibu
recognize tꯧꯕ ꯑꯗꯨꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯟꯁꯤꯡ ꯑꯅꯝꯕ ꯁꯤꯈ꯭ꯔꯦ ꯈꯔ ꯍꯤꯡꯍꯧꯔꯤ ꯑꯩꯈꯣꯏ ꯂꯦꯡꯗꯥ ꯃꯔꯤ ꯃꯉꯥ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯄꯣꯄꯨꯂꯔ ꯇꯧꯔꯛꯄꯅꯦꯕ ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯅꯠꯇꯦꯕ ꯑꯗꯣ ꯆꯤꯡꯒꯤ ꯐꯣꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯂꯩꯇꯕ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡꯁꯤꯗꯒꯤꯁꯨ ꯇꯝꯍꯧꯗꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯃꯤ ꯋꯥꯠꯄꯁꯦ ꯍꯧꯖꯤꯛꯀꯣ ꯑꯣꯖꯥ ꯑꯗꯨꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐ꯭ꯌꯨꯖꯟ ꯑꯣꯏꯔꯒꯁꯨ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃꯈꯛ ꯌꯨꯁ ꯇꯧꯔꯒ ꯆꯥꯅꯅꯕ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯦ ꯑꯗꯣ ꯅꯠꯇꯕ ꯏꯟꯇꯔꯦꯁ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯄ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯦ ꯃꯤꯁꯤꯡ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯗꯤ ꯍꯪꯅꯤꯡꯉꯥꯏ ꯃꯤ ꯂꯩꯔꯣꯏꯅꯤ ꯍꯧꯖꯤꯛ ꯑꯍꯟ ꯆꯍꯤ 70, 80 ꯁꯤꯡꯁꯨ ꯍꯤꯡꯍꯧꯗ꯭ꯔꯦ ꯍꯤꯡꯉꯁꯨ ꯋꯥ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ 60ꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯡꯒꯥꯁꯤꯡꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯃ ꯇꯧꯕꯁꯦ ꯀꯔꯤ ꯈꯪꯒꯅꯤ ꯑꯁꯤꯅꯦꯕ ꯂꯩꯍꯧꯗꯦꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯨ ꯂꯩꯗꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯃꯉꯥ ꯂꯩꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯕꯨ ꯏꯁꯩ ꯑꯃꯈꯛꯁꯨ ꯑꯅꯤꯈꯛꯁꯨ ꯈꯪꯍꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯀꯣꯛ ꯊꯥꯗꯕ ꯋꯥꯅꯤ ꯀꯣꯛꯅ ꯊꯥꯗꯔꯁꯨ ꯐꯥꯏꯅꯥꯟꯁ ꯂꯩꯗꯕꯅꯤꯅ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯒꯤ ꯂꯝꯐꯩ ꯆꯜꯂꯒ ꯆꯥꯅꯤꯡꯉꯥꯏ ꯍꯣꯠꯅꯈ꯭ꯔꯦꯗꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕ ꯉꯝꯗ꯭ꯔꯦꯕ ꯑꯁꯤꯒꯤꯅꯤꯗ ꯑꯗꯣ ꯑꯣꯖꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯦꯗꯄꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯒ ꯁꯨꯃꯥꯏꯅ ꯏꯁꯩ ꯑꯃꯈꯛ ꯄꯨꯜꯂꯒ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤꯁꯨ ꯑꯩꯈꯣই ꯃꯌꯥꯝ ꯑꯃꯈꯛ ꯇꯥꯖꯩꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯏꯁꯩ ꯁꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯣꯖꯥꯗꯒꯤ ꯂꯧꯖꯒꯦ ꯑꯗꯣ ꯏꯁꯩꯗꯣ ꯑꯩꯒꯤ ꯕꯤꯗꯥꯕꯗꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯨꯟꯗꯦ ꯃꯃꯥꯡꯗꯗꯤ ꯑꯗꯨ ꯃꯥꯁꯨ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨ ꯃꯥꯅ ꯏꯆꯦꯗ ꯑꯁ ꯔꯨꯕꯦꯟꯗ ꯑꯃꯇꯪ ꯏꯁꯩ ꯏꯕꯥꯅꯤ ꯁꯦꯝꯃꯗꯤ ꯄꯨꯊꯣꯛꯁꯦꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯒ ꯏꯁꯩ ꯑꯗꯨꯗꯤ ꯄꯨꯊꯣꯛꯁꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯀꯔꯤ ꯏꯁꯩ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯔꯒ ꯃꯥꯅꯁꯨ ꯁꯛꯄ ꯑꯩꯅꯁꯨ ꯁꯛꯄꯁꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯃꯥꯟꯅꯕ ꯏꯁꯩꯗꯨ ꯇꯧꯔꯁꯤꯔꯣ ꯂꯧꯗ ꯎꯆꯦꯛ ꯉꯥꯛꯄꯒꯤ ꯏꯁꯩ ꯂꯩꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯁꯨ ꯂꯩꯌꯦꯕ ꯎꯆꯦꯛ ꯂꯩꯌꯦ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯋꯥꯔꯤꯗꯨ ꯇꯧꯔꯁꯦ ꯋꯥꯔꯤꯗꯨ ꯆꯞ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯂꯩꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯊꯣꯔꯣ ꯅꯪ ꯂꯥꯏꯔ ꯃꯤꯔ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯥꯁꯤ ꯁꯝ ꯁꯪꯅꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯔꯁꯤꯔꯣ ꯑꯗꯨꯗꯤ ꯋꯥꯔꯤꯗꯨ ꯁꯦꯝꯅꯔꯒ ꯑꯗꯨꯗꯤ ꯅꯪꯅ ꯁꯤ ꯐꯥꯎ ꯑꯩꯅ ꯁꯤ ꯐꯥꯎ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯏꯄꯥꯅꯤ ꯃꯌꯦꯛꯁꯤ ꯏꯄꯥꯅꯤ ꯍꯥꯞꯈ꯭ꯔꯁꯦ ꯍꯥꯏꯅ ꯍꯥꯞꯆꯕ ꯋꯥꯅꯤꯗꯨ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯨꯏꯃꯟꯕꯒꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯔꯠꯇꯨ ꯑꯣꯏꯅ ꯁꯛꯀꯦ ꯁꯛꯄꯤꯌꯣ ꯏꯆꯦꯒꯤꯗꯨꯗꯤ ꯑꯩ ꯆꯤꯡꯐꯥ ꯄꯨꯕ ꯉꯝꯃꯣꯏ ꯍꯣꯏ ꯑꯣꯖꯥ Lui Honda Kale Kiva shi we know Love long Na konchia Jam kon ta da Lei shi na ye Lei shi na ye La ji sa li fu lo ꯑꯁꯨꯃꯥꯏꯅ ꯑꯩ ꯂꯧꯕꯨꯛꯇ ꯂꯩꯕ ꯅꯨꯄꯤꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯒꯤ ꯃꯈꯣꯟꯗꯨꯗꯤ ꯐꯖꯩꯍꯦ ꯑꯃꯨꯛ ꯏꯁꯩꯗ ꯑꯃꯨꯛ ꯁꯛꯈꯤꯌꯣꯅꯤ ꯇꯥꯈꯤꯒꯦꯅꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯅ ꯂꯧꯔꯛꯄꯒꯤ ꯍꯥꯏꯕꯅꯦꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯈꯨꯝꯃꯛꯀꯗꯕ꯭ꯔꯥ ꯃꯤꯔꯥ ꯂꯥꯏꯔꯣ ꯑꯃꯇꯪ ꯁꯛ ꯎꯠꯂꯣꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯃꯊꯪ ꯋꯥꯔꯤꯗꯨ ꯂꯤꯔꯒ ꯆꯠꯄ ꯋꯥꯅꯤꯗ ꯑꯗ ꯑꯩꯈꯣꯏꯒꯤ ꯈꯨꯂꯪ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯏ ꯑꯃꯅ ꯈꯨꯝꯃꯒ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯍꯪꯕ ꯑꯗꯨꯒꯤ ꯍꯣꯏ ꯃꯑꯣꯡꯅꯦꯕ ꯑꯣꯖꯥꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯑꯅꯤꯃꯛ ꯐꯣꯛ ꯉꯥꯛꯇꯅꯦ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯑꯗꯒꯤꯗꯤ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯒꯤ ꯏꯁꯩꯁꯦ ꯁꯦꯝꯈꯤꯕꯒꯤ ꯖꯔꯅꯤ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯕꯦꯗꯄꯇꯤꯒ ꯑꯩꯈꯣꯏ ꯏꯁꯩ ꯁꯦꯝꯃꯤꯟꯅꯔꯛꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯦꯛꯁꯤꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯏꯄꯥꯅꯤꯁꯤꯗꯤ ꯏꯁꯩ ꯁꯦꯝꯕꯁꯦ ꯃꯇꯝ ꯆꯪꯗꯦ ꯍꯥꯏꯗꯤ ꯏꯄꯥꯅꯤꯁꯤ ꯃꯥꯒꯤ ꯃꯦꯂꯣꯗꯤꯁꯤꯗꯤ ꯏꯁꯩ ꯂꯤꯔꯤꯛꯁ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯁꯨꯔꯗ ꯇꯝꯗꯦꯕ ꯏꯄꯥꯅꯤꯗꯤ ꯃꯌꯦꯛꯁꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯒꯗꯕ ꯑꯗꯨ ꯑꯩꯅ ꯁꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒꯅ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯗ ꯄꯨꯟꯕ ꯍꯥꯏꯒꯤ ꯈꯣꯊꯣꯔꯒ ꯑꯃꯔꯛ ꯍꯧꯖꯤꯛꯇꯤ ꯍꯧꯔꯁꯦ ꯁ꯭ꯀꯦꯜ ꯌꯦꯡꯉꯁꯦ ꯍꯥꯏꯔꯒ ꯋꯥꯟ ꯁꯠꯊꯅꯤ ꯑꯗꯨ ꯃꯥꯁꯨ ꯃꯥꯒꯤ ꯑꯊꯣꯄ ꯇꯧꯔꯅꯤ ꯑꯩꯁꯨ ꯇꯧꯔꯅꯤ ꯑꯗ ꯍꯣꯔꯦꯟ ꯏꯄꯥꯅꯤꯅ
sequence ꯁꯦꯝꯕꯗꯣ Bind tꯧꯕ ꯏꯁꯩꯁꯦ ꯄꯨꯂꯞ ꯑꯃꯨꯛ ꯀꯣ ꯌꯥꯔꯦ ꯍꯥꯏꯅ ꯇꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯇꯝꯕꯅ ꯑꯃ ꯍꯣꯔꯦꯟ ꯁ꯭ꯇꯦꯖ ꯀꯥꯕꯅ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯤꯛꯁꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯐꯣꯛꯁꯦ ꯑꯗꯣ ꯃꯁꯤꯃꯥꯏꯅ ꯏꯕꯥꯅꯤꯅ ꯏꯁꯩ ꯁꯦꯝꯕꯗꯤ ꯃꯇꯝꯗꯤ ꯆꯪꯗꯦ ꯑꯗꯨꯕꯨ ꯃꯦꯟꯗꯤ ꯂꯤꯔꯤꯛꯁꯁꯦ ꯄꯪꯍꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯥꯅꯦ ꯆꯤꯟꯊꯤꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯁꯤꯗ ꯐꯖꯅ ꯅꯩꯅꯩ ꯑꯗꯨ ꯃꯥꯁꯨ ꯑꯍꯟ ꯑꯃꯗ ꯍꯪꯉꯦ ꯋꯥꯍꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯁꯤ ꯆꯨꯝꯃꯦ ꯍꯥꯏꯔꯗꯤ ꯍꯥꯞꯄ ꯑꯗꯣ ꯂꯤꯔꯤꯛꯁꯇꯗꯤ ꯑꯩꯁꯨ ꯃꯥꯁꯨ ꯑꯍꯟ ꯁꯣꯔꯤ ꯑꯍꯟꯗ ꯐꯖꯅ ꯍꯪꯉꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯁꯨꯔꯗꯤ ꯃꯥꯅ ꯉꯝꯕ ꯑꯩꯅ ꯉꯝꯕꯗ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯇꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯣꯛꯀꯤ ꯍꯧꯖꯤꯛ ꯇꯝꯃꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯥ ꯁꯀꯥ ꯃꯁꯥꯡꯕ ꯃꯥꯁꯨ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗꯁꯨ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯇꯔꯚ꯭ꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯐꯝꯃꯤꯟꯅꯈꯤꯕ ꯑꯩ ꯇꯥꯖꯍꯧꯋꯦ ꯑꯗꯣ ꯑꯣꯖꯥ ꯁꯀꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯛꯀꯤ ꯃꯇꯥꯡꯗ ꯃꯥꯁꯨ ꯉꯝꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯨꯡ ꯏꯜꯂꯒ ꯆꯠꯆꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯃꯈꯛꯁꯨ ꯇꯥꯖꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯈꯛ ꯅꯣꯠ ꯑꯦꯁ ꯑ ꯄꯔꯐꯣꯔꯃꯔ ꯕꯠ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯇꯥꯛꯀꯦ ꯇꯧꯒꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯤꯡꯒꯦ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯇꯥꯏ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯁꯀꯥꯒꯤ ꯃꯇꯥꯡꯗ ꯃꯥ ꯀꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯑꯣꯖꯥꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯇ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄꯁꯦ ꯀꯃꯥꯏꯅ ꯎꯔꯛꯈꯤꯕꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡꯗꯤ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩꯀꯣ ꯑꯣꯖꯥ ꯑꯗꯣ ꯁꯀꯥꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯇꯧꯕꯤꯔꯝꯃꯣ ꯑꯣꯖꯥ ꯃꯥꯒꯤꯗꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯂꯩꯇꯕꯗꯤ ꯈꯪꯉꯣꯏꯗ ꯑꯗꯨꯕꯨ ꯃꯥ ꯆꯍꯤ ꯏꯕꯥꯅꯤ ꯐꯥꯔꯁ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯣꯖꯥ ꯏꯕꯥꯅꯤ ꯑꯃ ꯅꯝꯗꯥꯏ ꯃꯇꯝ ꯁꯀꯥꯗꯨ 3 years ꯒꯨꯝꯕꯗ ꯂꯩꯌꯦꯕ ꯄꯤꯛꯏ ꯌꯥꯝꯅ ꯄꯤꯛꯕꯗ ꯑꯗꯨ ꯃꯥꯅ ꯎ ꯀꯥꯔꯒ ꯎꯗꯒꯤ ꯑꯣꯏ ꯑꯣꯏ ꯍꯥꯏꯗꯨ ꯑꯗꯨꯗꯒꯤꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯎꯒꯤ ꯐꯤꯗꯣ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯑꯁꯤ ꯀꯣꯛꯄꯤꯔꯒ ꯁꯨꯝ ꯄꯨꯕꯅꯤꯗ ꯏꯟꯇꯔꯦꯁ ꯂꯩꯅꯤꯡꯉꯥꯏ ꯍꯥꯏꯅ ꯄꯔꯐꯣꯔꯃꯦꯟꯁ ꯈꯨꯗꯤꯡꯗ ꯄꯨꯌꯦ ꯑꯗꯨ ꯃꯥꯗꯤ ꯑꯗꯨ ꯃꯇꯝꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯁ꯭ꯇꯦꯖ ꯀꯥꯔꯒ ꯀꯣꯛ ꯄꯪꯆꯠ ꯆꯠꯄ ꯑꯁꯨꯃꯥꯏꯅ ꯄꯨꯈꯤꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕꯒꯤ ꯂꯩꯇꯕꯒꯤ ꯇꯧꯕꯗꯤ ꯃꯛꯇꯤ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯄꯣꯟꯅ ꯃꯥꯅ ꯑꯍꯟ ꯑꯣꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯗꯨ ꯄꯨꯏ ꯑꯇꯣꯞꯄꯗꯨ ꯃꯗꯨꯒꯤ ꯐ꯭ꯂꯦꯚꯔ ꯃꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠꯇꯨ ꯐꯪꯒꯦꯔꯥ ꯍꯥꯏꯕꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯒꯤꯁꯤ ꯑꯩꯅ ꯍꯥꯏ ꯅꯪ ꯇꯥꯡꯈꯨꯜꯒꯤ ꯄꯦꯅꯥ ꯇꯤꯡꯇꯤꯂꯥꯏꯁꯤꯁꯨ ꯇꯝꯁꯦ ꯑꯗꯣ ꯐꯥꯔꯁ ꯃꯩꯇꯩꯒꯤ ꯄꯦꯅꯥ ꯑꯁꯤ ꯍꯥꯟꯅ ꯇꯝꯈꯤꯌꯨ ꯃꯁꯤ ꯃꯥꯒꯤ ꯁ꯭ꯄꯤꯠ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗꯤ ꯂꯩꯇꯦꯕ ꯃꯩꯇꯩꯒꯤ ꯁ꯭ꯄꯤꯠ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯕꯁꯦ ꯐꯖꯅ ꯑꯗꯨ ꯇꯝꯈꯤꯌꯣ ꯑꯗꯨ ꯅꯪ ꯄꯥꯏꯕꯁꯦ ꯈꯨꯠꯇꯨ ꯁꯀ꯭ꯔꯤꯞ ꯐꯖꯅ ꯈꯣꯡꯕ ꯍꯩꯅꯤ ꯑꯗꯨ ꯃꯥ ꯃꯪꯀꯥ ꯈꯣꯏꯗꯣ ꯃꯥꯔꯆꯤꯡ ꯈꯣꯏꯗꯣ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯁꯟꯗꯦ ꯆꯠꯂꯒ ꯑꯩꯅ ꯑꯗꯨ ꯇꯝꯃꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯇꯝꯃꯒ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯁꯦꯜ ꯋꯥꯔꯛꯇ ꯑꯗꯨꯝ ꯄꯪꯆꯠ ꯆꯠꯂꯦ ꯏꯁꯩ ꯇꯝꯁꯤ ꯍꯥꯏꯔꯁꯨ ꯂꯥꯛꯇꯦ ꯑꯗꯨ ꯃꯥꯁꯤ ꯃꯇꯝ ꯑꯃꯗ ꯃꯥ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯀꯥꯔꯦꯕ ꯑꯗꯨ ꯑꯩꯅ ꯑꯗꯨ ꯅꯪ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯅꯪ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯑꯁ ꯀꯩꯅꯣꯅꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯕ꯭ꯔꯥ ꯍꯣꯝ ꯁꯥꯏꯟꯁ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯑꯗꯨꯗꯤ ꯐꯤꯔꯣꯟ ꯐꯤ ꯁꯨꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯠꯇꯦꯗ ꯍꯥꯏꯔꯒ ꯑꯁ ꯃꯗꯨ ꯀꯥꯟꯅꯔꯣꯏ ꯑꯦꯝ ꯕꯤ ꯁꯤꯗ ꯇꯝꯈ꯭ꯔꯁꯦ ꯃꯥꯗꯤ ꯆꯍꯤ ꯑꯃ ꯇꯝꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯥꯗꯨꯗ ꯍꯦꯛ ꯕꯤ ꯑꯦ ꯍꯦꯛ ꯇꯝꯃꯦ ꯍꯥꯏꯔꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇ ꯌꯧꯈ꯭ꯔꯦꯕ ꯃꯥꯁꯦ ꯁꯥꯇ꯭ꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇ ꯀꯗꯥꯏꯅ ꯃꯤꯇꯤꯡ ꯂꯩꯌꯦ ꯀꯔꯤ ꯃꯤꯇꯤꯡꯅꯣ ꯑꯁ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇꯤ ꯉꯥꯏꯈꯣ ꯅꯪ ꯂꯥꯏꯔꯤꯛ ꯀꯨꯝꯁꯤ ꯇꯝꯕ ꯍꯧꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯌꯧꯈ꯭ꯔꯗꯤ ꯀꯣꯂꯦꯖ ꯀꯥꯔꯔꯣꯏ ꯃꯤꯇꯤꯡꯒꯤ ꯃꯤꯇꯤꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯗꯩꯗꯤ ꯀꯥꯟꯅꯔꯣꯏꯅ ꯆꯍꯤ ꯑꯃꯗꯨ ꯇꯝꯃꯒ ꯂꯦꯞꯆꯔꯒ ꯑꯦꯝ ꯌꯨ ꯁꯤꯗ ꯇꯝꯍꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯐꯒꯅꯤ ꯅꯪ ꯑꯗꯨꯗ ꯇꯝꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯗꯨ ꯇꯝꯃꯒ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯇꯧꯔꯦ ꯑꯗꯣ ꯃꯥꯒꯤ ꯇꯤꯡꯇꯤꯂꯥꯒꯤ ꯔꯤꯁꯔꯁ ꯀꯟꯅ ꯃꯥ ꯍꯣꯠꯅꯔꯦ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯃꯥꯕꯨ ꯍꯥꯏꯔꯦ ꯅꯪ ꯁꯤ ꯇꯝꯃꯨ ꯏꯟꯇꯔꯦꯁ ꯂꯩꯅꯤꯡꯉꯥꯏ ꯇꯧꯋꯣ ꯑꯗꯨꯒ ꯅꯪꯕꯨ ꯍꯣꯔꯦꯟ ꯑꯁꯤꯅ ꯊꯥꯛꯀꯅꯤ ꯑꯇꯣꯞꯄꯅ ꯅꯪꯕꯨ ꯊꯥꯛꯄ ꯉꯝꯃꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕꯗ ꯊꯥꯛꯄꯁꯨ ꯉꯝꯃꯣꯏ ꯇꯤ ꯁꯤ ꯇꯥꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯗꯣ ꯁꯔꯀꯥꯔ ꯏꯕꯥꯅꯤꯗꯤ ꯐꯥꯗꯔ ꯑꯦꯟ ꯁꯟꯒꯤ ꯀꯣꯛꯇ ꯂꯩꯇꯦ ꯏꯕꯥꯅꯤ ꯖꯁ ꯐ꯭ꯔꯦꯟꯗ ꯂꯩꯈ꯭ꯔꯦꯕ ꯏꯕꯥꯅꯤꯁꯦ ꯅꯪꯁꯨ ꯅꯪ ꯈꯨꯁꯤ ꯑꯩꯁꯨ ꯈꯨꯁꯤ ꯑꯗꯨꯗ ꯃꯥꯏꯟꯗꯨ ꯅꯪ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ
ꯑꯩꯅ ꯀꯃꯥꯟ ꯇꯧꯔꯗꯤ ꯄꯤꯔꯥ ꯇꯥꯒꯅꯦꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥꯅꯦ. ꯏꯕꯥꯅꯤꯗꯤ ꯐ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯁꯖꯦꯁ ꯇꯧꯅꯔꯒ ꯑꯣꯏꯅ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯇꯤꯡꯇꯦꯂꯥꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯁꯤꯒ ꯃꯥꯒꯤ ꯔꯤꯖꯝꯕ꯭ꯂꯦꯟꯁ ꯂꯩꯅꯕ꯭ꯔꯥ ꯇꯤꯡꯇꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯡꯇꯦꯂꯥꯒꯤ ꯃꯁꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠꯁꯨ ꯃꯥꯟꯅꯕꯒꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯎꯖꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯐꯣꯛ ꯐꯤꯗꯜꯁꯤꯗꯤ ꯁꯤꯗꯤ ꯂꯣꯏ ꯃꯥꯟꯅꯩ ꯑꯁꯤ ꯐꯣꯛ ꯐꯤꯗꯜꯁꯦ ꯋꯥꯔꯜꯗꯀꯤ ꯑꯣꯜꯗꯦꯁ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯅꯦꯕ ꯋꯥꯔꯜꯗꯀꯤ ꯐꯣꯛ ꯐꯤꯗꯜ ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜꯅꯗꯤ ꯄꯦꯅꯥ ꯍꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯅꯗꯤ ꯇꯥꯡꯈꯨꯜꯅꯗꯤ ꯇꯤꯡꯇꯦꯂꯥ ꯍꯥꯏꯔ ꯑꯗꯨꯝ ꯃꯃꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯉꯥꯏꯈꯣꯀꯣ ꯑꯩꯁꯦ ꯑꯗꯣ ꯁꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯊꯣꯏꯊꯣꯛꯅ ꯈꯦꯠꯅꯕꯗꯤ ꯀꯌꯥ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯩꯗ ꯐꯣꯂꯣ ꯇꯧꯔꯒ ꯈꯣꯡꯕꯅꯤꯅ ꯈꯦꯠꯅꯖꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔ ꯑꯦꯀꯣꯁꯇꯤꯛ ꯒꯤꯇꯥꯔ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯤꯇꯥꯔ ꯂꯣꯏ ꯒꯤꯇꯥꯔꯅꯤ ꯑꯗꯨ ꯌꯨꯁꯦꯁꯇꯨ ꯅꯠꯇ꯭ꯔꯥ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯀꯣꯁꯇꯤꯛ ꯑꯣꯏꯔꯁꯨ ꯀꯅꯥꯒꯨꯝꯕꯅ ꯀꯟꯇ꯭ꯔꯤ ꯈꯣꯡꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯃ ꯈꯣꯡꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯕ꯭ꯂꯨꯁ ꯈꯣꯡꯈ꯭ꯔꯦ ꯁꯦꯝ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯨ ꯍꯥꯏꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯅꯥꯒ ꯇꯤꯡꯇꯦꯂꯥꯁꯤꯗꯤ ꯆꯞ ꯆꯥꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗꯨ ꯁꯥꯏꯖꯀꯤ ꯋꯥꯅꯤ ꯃꯥꯅ ꯍ꯭ꯌꯨꯃꯦꯟ ꯚꯣꯏꯁꯀꯤ ꯊꯣꯛꯍꯟꯕ ꯄꯦꯅꯥꯒꯤꯁꯤꯅ ꯄꯤꯛꯂꯒ ꯄꯤꯛꯑꯒ ꯃꯥꯅ ꯃꯔꯣꯟ ꯄꯤꯠꯁ ꯑꯃ ꯈꯔ ꯋꯥꯡꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤꯗ ꯑꯗꯣ ꯁꯤ ꯑꯩꯁꯤ ꯁꯦꯝꯂꯛꯄꯁꯤ ꯆꯍꯤ ꯀꯨꯏꯔꯦ 25 yearsꯀꯨꯝꯕꯗꯤ ꯑꯩ ꯌꯥꯎꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯁꯦꯝꯕ ꯁꯦꯝꯕꯗꯣ ꯑꯗꯨ ꯊꯣꯛꯄ ꯉꯝꯗꯕ ꯐꯪꯕ ꯉꯝꯗꯕ ꯑꯗꯨ ꯇꯥꯇꯤꯀꯦꯟ ꯑꯦꯟꯇꯤꯀꯦꯟꯗꯣ ꯑꯗꯨꯒ ꯆꯤꯜꯂꯥꯗꯣ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯆꯠꯂꯦ ꯁꯦꯝꯕꯒꯤꯁꯤ ꯑꯗꯣ ꯂꯥꯁꯇꯗꯤ ꯑꯩꯅ ꯑꯃ ꯁꯦꯝꯃꯒ ꯃꯤ ꯑꯃꯅꯤꯕꯨ ꯄꯤꯔꯦ ꯍꯧꯖꯤꯛ ꯀꯨꯝꯁꯤꯁꯤꯅ ꯂꯥꯁ ꯑꯁꯤꯗ ꯁꯦꯝꯂꯛꯄꯅꯤ ꯑꯁꯤ ꯁ꯭ꯀꯤꯟꯗꯣ ꯂꯤꯟꯒꯤꯅꯦꯕ ꯁꯤ ꯁ꯭ꯀꯤꯟꯁꯦ ꯅꯥꯒꯥꯂꯦꯟꯗ ꯄꯨꯔꯒ ꯁꯤ ꯁꯦꯝꯕꯗ ꯃꯈꯣꯟꯗꯣ ꯐꯪꯖꯩ ꯑꯗꯣ ꯁꯤ ꯃꯈꯣꯟꯁꯨ ꯐꯖꯔꯦ ꯎꯁꯨ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯃ ꯊꯤꯔꯒ ꯑꯁꯤ ꯑꯅꯤ ꯁꯦꯝꯈ꯭ꯔꯦ ꯄꯦꯅꯥꯁꯤ ꯇꯤꯡꯇꯦꯂꯥꯁꯤꯁꯨꯀꯣ ꯃꯈꯣꯟꯁꯤ ꯄꯪꯍꯥꯏ ꯍꯥꯏꯌꯦꯕ ꯐꯤꯛꯁꯇ ꯂꯩꯕ ꯉꯝꯗꯕ ꯁ꯭ꯀꯤꯟ ꯑꯣꯏꯕꯒꯤ ꯉꯥꯏꯈꯣꯀꯣ ꯐꯔꯦ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯕꯦꯁꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯡꯇꯦꯂꯥ ꯇꯝꯒꯦ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯈꯣꯟꯁꯤ ꯇꯝꯗ꯭ꯔꯗꯤ ꯄꯛ ꯍꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯤꯡꯒꯔꯒꯤ ꯄꯣꯠ ꯑꯃꯁꯤ ꯑꯁꯤꯗ ꯂꯣꯏ ꯌꯥꯎꯋꯦꯕ ꯃꯁꯤꯒꯤ ꯃꯥꯒꯤ ꯆꯠꯄ ꯂꯥꯛꯄꯁꯤ ꯐꯖꯅ ꯆꯤꯡꯐꯥ ꯄꯨꯈ꯭ꯔꯗꯤ ꯑꯦꯅꯤ ꯁꯣꯡꯗ ꯃꯥ ꯐꯣꯂꯣ ꯇꯧꯕ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯑꯉꯥꯡꯁꯤꯡꯕꯨꯗꯨ ꯇꯝꯕꯤꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯕꯦꯁꯤꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯔꯦꯗꯤꯑꯣꯗꯁꯨ ꯂꯥꯛꯑꯦꯕ ꯑꯍꯜ ꯑꯃꯅ ꯈꯣꯡꯕꯗꯣ ꯇꯥꯡꯈꯨꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯅꯤ ꯍꯥꯏꯔꯗꯤ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗ ꯑꯩꯅ ꯃꯗꯨ ꯑꯣꯏꯅ ꯇꯝꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗ ꯄꯥꯎꯗꯨ ꯁꯪꯊꯣꯛꯂꯤꯕꯅꯤ ꯑꯗꯨ ꯆꯤꯡꯐꯥ ꯄꯨꯑꯣ ꯈꯣꯡꯗ꯭ꯔꯤꯉꯩꯗ ꯔꯦꯗꯤꯑꯣ ꯅꯤꯇꯤ ꯇꯥꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨ ꯍꯥꯟꯅ ꯈꯪꯉꯒꯗꯤ ꯍꯦꯟꯅ ꯂꯥꯏꯒꯅꯤ ꯍꯥꯏꯕꯒꯤꯀꯣ ꯂꯥꯏꯅ ꯑꯣꯖꯥ ꯇꯝꯕ ꯑꯩꯁꯨ ꯀꯥꯟꯗ ꯑꯗꯨ ꯇꯥꯔꯒ ꯑꯗꯨꯗꯩ ꯇꯝꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯄꯨꯔꯥ ꯍꯩꯈ꯭ꯔꯕꯅꯦꯕ ꯑꯩꯁꯦ
이게 아무도 저털게 아마 무슨 거 야요, 고지기나 자, 인트로덕션 띵라기 뭐 콘도니야 고지 시만 뭐 콘샤고다 soundse penagumba ne adum oza ko aduga akhoi pena sida pitch kitang wang khibado du man big ba man is human voice migi mo khonda chat basina adugi wari ni da atopuna te oza gi sai saglak pa isai duga tingtla gi khon thogla iba kaino siga adum haipet manarap chat leba mi ani na mi ani gi mo khon amana she mi sina awang ba shakpa mani di ha chapji ba hele the mi ani na do asigi akhoi ahan chingdi wari shu leye okay ahan chingdi ko aigi murup mai lawe ba tingtila sida ibani sidi yumdi makhon phacha khajani mi gi mangdi makhon thobong am dabsina I kai nangai ni aina makhai issue le bai thaina gi makhon ga thobong am daba adi makhoi na yumdo khonga do adugi na do human voice ki mi gi makhon base do asita khongra ba adu ne khalaga marup ne haina khanbani ba aiga isai shakmina bani haida hoi adu za tingtela se ozana su huzi ozana myam sabi khre ahamba su try yam tawe adu da su fail oi bisu yawe na hai go adu huzi khoi isai se pamba tamningba adu ga tingtela si su अखोई इंस्ट्रूमेंट से तमनिंग बसिंगना ओजा लैगे हाई तारगदी ओजा मसी हेक्ता फंगद्रा कदाइदा फंगनी अदो ओजाना दुम साबीब्रा कमाई तवे ओजा मसी एगिसदी वर्ल्ड क्लास दा सेम खरबाइना स्टैंडर्ड से क्वालिटी से एगिसने एक्सपोर्ट दि सेम खरे अदो हुजि खुदा एगी मुरुप खरा ले मी अनि मखैने दि लोकन पाइबि याबा तंबि याबा gi खरा मखन फिन थोक थोक नते smooth oiru dum shemraga thambi ado adum pam dum khane sheme du msida khana wari bisi shakol gi mai she phangdaba magi mari samai oibase samai she isi phangdaba adugini da adu bazar di yole adu synthetic oibna tun talleba synthetic oi valenda hapa du mai hapa se tatkalleba adugi wari ado ziksu akhoi gi pena da oiraga su za pena saba haiba mayam se hauji masik yam hanthare boza thiba ware aduna tingtela gi su zanu je habiba duni hal su yam laitre hauji ti akhoi na hangu ga da su mayam ama laitre aduna tingtela si su akhoi gi hauji lakko matam do zana adum pi bangam bra ka bai toy matam kya kuina ga chagi akhoi gi lauza ge oza da sabiyo haraga so mutam bi changeda ado aidi nana shemina aidi man tangeba aidi pura world class ki standardize shemina oza se marak thana oza mapan da su ko khoi manipur na ta outside da su ko pa me sigi instrument just mai tauge kai no oza laige khoki kai haibirak poga laibro oza ai adum leida aidi khongba hidrosu khongba gan no nan din na ko saiba hoji si khodak do khongba gi mo khon haibo ane ba bunkhaiगुम्बा फसानो खोंगम खोन मागी एक्जेक्ट तारन खोंदे म खोंदु याम नुसिबा मिसिगिसि ओजादु गसे ममन से कया मुक हाइबा तारे लैबगे मसि से हदि ओजाना साइ खतंग तांगे न हाइबा सयावइ को अदो ममन से कयाम याम चांग भोग लैबगे को बाइ तोगे एगिसि 50 to 1 लाख बे हाउगुनेबा
ꯑꯗꯨꯃꯥꯏꯅ 50 ꯍꯧꯅꯤ ꯑꯗꯨ ꯑꯣꯖꯥꯁꯤꯒꯤ ꯇꯤꯡꯇꯤꯂꯥꯒꯤ ꯃꯥꯒꯤ ꯄꯨꯂꯞ ꯃꯥꯒꯤ ꯕꯣꯗꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯗꯁꯨ ꯃꯔꯨ ꯍꯥꯏꯕ ꯑꯃ ꯆꯩꯖꯤꯡ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯁꯨ ꯇꯤꯡꯇꯤꯂꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯅꯤꯀꯣ ꯑꯗꯩ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯃꯩꯅ ꯄꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯤꯔꯤꯡ ꯆꯤꯔꯤꯡ ꯍꯥꯏꯅ ꯃꯈꯣꯟ ꯑꯃ ꯊꯣꯛꯏꯁꯦ ꯁꯤ ꯍꯥꯞꯄꯩꯁꯨ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯔꯨꯗ ꯍꯥꯞꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯒꯤ ꯀꯩꯅꯣꯅ ꯍꯥꯞꯄꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯇꯤꯡꯇꯤꯂꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯇꯤꯡꯇꯤꯂꯥꯁꯦ ꯄꯨꯂꯞ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯇꯤꯡꯇꯤꯂꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯁꯤꯒꯤꯁꯤꯀꯣ ꯍꯧꯖꯤꯛ ꯁꯦ ꯑꯩꯒꯤꯁꯤ ꯌꯨꯄꯤ ꯅꯠꯇꯦꯕ ꯑꯩꯒꯤꯁꯤ ꯈꯣꯟꯗ꯭ꯔꯨꯝ ꯑꯈꯥꯕꯗꯨꯅꯤ ꯁꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯃꯈꯣꯟꯗꯣ ꯈꯔ ꯆꯥꯎꯅꯤꯡꯉꯦ ꯑꯩꯅ ꯍꯨꯠꯂꯒ ꯁꯦꯝꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯟꯒꯤ ꯁ꯭ꯀꯤꯟꯅ ꯄ꯭ꯂꯥꯟꯇꯔꯅ ꯁꯦꯝꯂꯝꯃꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯎ ꯍꯥꯞꯈ꯭ꯔꯦꯅ ꯎꯁꯤꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯁꯥꯏꯖꯇ ꯍꯥꯞꯄꯅꯤ ꯃꯩꯇꯩꯗꯤ ꯋꯥꯅ ꯍꯥꯞꯄꯒ ꯈꯔ ꯇꯦꯜꯂ ꯇꯤꯔꯤꯗ ꯈꯣꯡꯉꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯁꯥꯡꯅ ꯁꯦꯝꯂꯒ ꯃꯤꯒꯤ ꯃꯈꯣꯟꯗꯣ ꯊꯣꯛꯅꯤꯡꯉꯥꯏ ꯁꯦꯝꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯊꯤꯊꯣꯛꯈ꯭ꯔꯦꯕ ꯂꯦꯟꯁꯤ ꯑꯃ ꯁꯦꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯦꯟꯁꯤ ꯑꯁꯨꯃꯥꯏꯅ ꯁꯦꯝꯂꯗꯤ ꯅꯪ ꯑꯣꯛꯇꯦꯞ 2 ꯐꯪꯉꯦꯕ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯦꯕ ꯄꯦꯅꯥꯁꯨ ꯑꯣꯟꯂꯤ ꯋꯥꯟꯅꯤ ꯑꯗꯣ ꯁꯤꯗꯤ ꯅꯠꯇꯦꯕ ꯑꯣꯛꯇꯦꯞ 2 ꯐꯪꯉꯦꯕ ꯑꯅꯤ ꯊꯣꯛꯅ ꯐꯪꯍꯟꯕꯅꯦꯕ ꯑꯣꯛꯇꯦꯞ 2 ꯃꯔꯣꯟꯁꯤ ꯃꯥꯅ ꯌꯥꯝ ꯂꯣꯟꯕꯁꯤ ꯃꯥꯅ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯑꯗꯣ ꯑꯩꯅ ꯃꯁꯤꯒꯤꯁꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯍꯩꯔꯦ ꯑꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯁꯨꯃꯥꯏꯅ ꯁꯤꯅꯤ ꯎꯁꯨ ꯁꯤꯅꯤ ꯑꯗꯨꯝ ꯃꯈꯩꯅ ꯑꯁ ꯅꯪꯒꯤ ꯈꯨꯠꯇꯤ ꯌꯥꯝ ꯅꯥꯜꯂꯦꯁꯤ ꯍꯣꯏ ꯑꯩꯗꯤ ꯈꯨꯠ ꯅꯥꯟꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯦꯝꯕꯤꯔꯁꯨ ꯅꯈꯣꯏ ꯑꯁꯤꯗꯤ ꯈꯣꯡꯔꯅꯨ ꯄꯩꯁꯥ ꯄꯥꯝꯃꯨꯌꯦ ꯑꯔꯟ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯈꯣꯏꯅ ꯇꯝꯅꯤꯡꯉꯥꯏꯗꯗꯤ ꯑꯂꯥꯏꯕ ꯑꯗꯨꯝ ꯇꯝꯔꯝꯃꯣ ꯀꯣꯟꯅ ꯅꯪꯅ ꯍꯩꯈ꯭ꯔꯗꯨꯅꯗꯤ ꯁꯦꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯇꯝꯃꯤꯉꯩꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝ ꯌꯥꯕ ꯑꯃꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯤꯅꯦꯕ ꯇꯝꯔꯝꯕ ꯌꯥꯏꯑꯕ ꯇꯝꯕ ꯑꯁꯤꯗꯤ ꯌꯥꯏꯕ ꯄꯥꯝꯃꯨꯗ꯭ꯔ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯤꯅꯤꯡꯔꯣꯏ ꯄ꯭ꯔꯣꯐꯦꯁꯔꯗ ꯄꯤꯅꯤꯡꯉꯦꯕ ꯑꯁꯤ ꯁ꯭ꯀꯤꯟꯅꯦꯕ ꯂꯤꯟꯒꯤ ꯁ꯭ꯀꯤꯟꯅꯦꯕꯀꯣ ꯁꯤ ꯑꯁꯤꯁꯨ ꯐꯪꯕ ꯋꯥꯕ꯭ꯔꯣ ꯑꯣꯖꯥ ꯑꯁꯤ ꯊꯤꯕ ꯁꯤꯗ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯥꯔꯦ ꯍꯥꯏꯕꯗꯒꯤ ꯂꯧꯒꯦ ꯄꯩꯁꯥꯗꯨ ꯍꯥꯏꯔꯒ ꯆꯥꯊꯣꯛ ꯑꯗꯨꯒ ꯁ꯭ꯀꯤꯟꯗꯨ ꯀꯪꯍꯜꯂꯒ ꯄꯨꯔꯛꯑꯣ ꯁꯤꯅꯦꯕ ꯑꯗꯨ ꯄꯨꯔꯛꯑꯒ ꯇꯪꯈꯥꯏꯗꯤ ꯌꯨꯝꯗ ꯊꯝꯂꯒꯦꯅ ꯑꯩꯕꯨ ꯇꯪꯈꯥꯏ ꯐꯪꯗꯦꯗꯣ ꯑꯩꯅ ꯁꯤꯁꯦꯝꯗ ꯃꯈꯣꯟꯁꯤ ꯃꯥꯅ ꯇꯣꯡꯉꯥꯜꯂꯦꯕ ꯌꯥꯝ ꯑꯗꯨꯒ ꯀꯜꯂꯦ ꯑꯁꯤꯒꯤ ꯆꯩꯖꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯣꯏꯁꯦ ꯄꯦꯅꯥꯗ ꯑꯁꯦ ꯑꯣꯏꯔꯒꯁꯨ ꯑꯁꯤꯒꯤꯁꯨ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯁꯤ ꯑꯩꯈꯣꯏꯗꯤ ꯁꯦꯅꯤꯕꯤꯗꯣ ꯁꯦꯅꯤꯕꯤꯒꯤ ꯄ꯭ꯔꯥꯟꯁꯇꯨ ꯁꯅꯩꯕꯤ ꯋꯥꯗꯨꯒꯤ ꯋꯥꯗꯨꯒꯤ ꯄ꯭ꯔꯥꯟꯁꯅꯦꯕ ꯃꯥꯗꯤ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯣꯕꯦꯝꯕꯔꯒꯨꯝꯕꯗ ꯌꯥꯟꯕ ꯆꯠꯀꯅꯤꯅ ꯀꯪꯍꯟꯈ꯭ꯔꯅꯤꯅ ꯑꯗꯨ ꯑꯁꯤ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯈꯣꯏꯔꯒ ꯁꯤ ꯈꯣꯏꯕꯁꯤ ꯏꯁꯤꯡ ꯆꯐꯨꯗ ꯐꯨꯠꯂꯒ ꯄꯦꯠꯊꯔꯒ ꯈꯣꯏꯕꯅꯦꯕ ꯁꯤ ꯑꯗꯨ ꯈꯣꯏꯕꯁꯤ ꯑꯩꯈꯣꯏ ꯁꯦꯅꯤꯕꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯏꯖ ꯐꯖꯕꯗꯤ ꯐꯪꯗꯦꯕ ꯄꯤꯁ 2ꯅꯦꯕ ꯁꯤ 3ꯅꯦꯕ ꯑꯣ ꯁꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯑꯣ ꯁꯥꯏꯖꯁꯦ ꯑꯣ ꯄꯪꯈꯣꯛ ꯈꯣꯏꯑꯦꯕ ꯑꯗꯨꯗꯤ ꯑꯁꯤꯐꯥꯎ ꯀꯛꯈ꯭ꯔꯅꯤ ꯑꯗꯨ ꯑꯆꯥꯕꯗꯨ ꯁꯤ ꯍꯥꯞꯈ꯭ꯔꯅꯤ ꯑꯗꯨ ꯁꯦꯞꯇꯨ ꯇꯥꯍꯟꯕ ꯑꯣ ꯑꯣ ꯁꯝꯃꯒ ꯇꯥꯍꯟꯕꯅꯦꯕ ꯑꯗꯨꯗꯤ ꯁꯦꯞꯇꯨ ꯇꯥꯗ꯭ꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯍꯟꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯗꯤ ꯄꯪꯈꯣꯛ ꯈꯣꯏ ꯂꯩꯕꯅꯤꯅ ꯆꯨꯝꯊꯣꯛꯁꯨ ꯌꯥꯗꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯋꯥꯕ ꯀꯛꯑꯒ ꯃꯥꯒꯤꯗꯨ ꯁꯦꯝꯕꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯇꯤꯡꯇꯤꯂꯥꯏ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯦ ꯑꯣꯖꯥꯅ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯆꯠꯂꯒ ꯄꯔꯐꯣꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯣꯏꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯅꯕ ꯑꯣꯖꯥꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯁꯤꯒꯤ ꯁꯛꯈꯪꯕ ꯑꯣꯏꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯀꯌꯥ ꯑꯃꯈꯛꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯦ ꯄꯠꯃꯁ꯭ꯔꯤ ꯌꯥꯎꯅ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯑꯩ ꯑꯣꯖꯥꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯞꯀꯃꯤꯡ ꯄ꯭ꯂꯥꯟ ꯀꯩ ꯂꯩꯕꯤꯕꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛꯇ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯟꯁꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯅ ꯇꯥꯅꯤꯡꯅꯕꯁꯨ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯅꯁꯨ ꯇꯧꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯅ ꯃꯁꯤꯗ ꯀꯩ ꯂꯩꯕꯒꯦ ꯏꯁꯩ ꯑꯅꯧꯕ ꯂꯩꯔꯒꯁꯨ ꯑꯗꯨꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯑꯅꯧꯕꯁꯤ ꯁꯦꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯂꯩꯔꯝꯕ ꯏꯁꯩ ꯑꯔꯤꯕ
ꯑꯩꯅ ꯁꯦꯝꯕ ꯄ꯭ꯂꯥꯟ ꯁꯦꯝꯃꯒ ꯊꯣꯛꯄ ꯉꯝꯗꯕ ꯏꯁꯩꯗꯨ ꯄꯣꯂꯤꯁ ꯇꯧꯔꯒ ꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯒꯤ ꯃꯤꯒꯤ ꯀꯝꯄꯣꯖ ꯇꯧꯕ ꯍꯥꯏꯕꯁꯦ 25 to 30, 40 yearsꯗ ꯂꯣꯏꯔꯦ 40, 50ꯒꯤ ꯇꯨꯡꯗ ꯏꯁꯩꯅ ꯀꯝꯄꯣꯖ ꯇꯧꯔꯁꯨ ꯌꯧꯔꯔꯣꯏ ꯐꯖꯕ ꯊꯣꯛꯄ ꯉꯝꯃꯣꯏ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯀꯣ ꯌꯥꯗꯦ ꯀꯣꯛꯁꯤꯅ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯈꯪꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯁꯛꯄ ꯀꯥꯟꯗꯗꯤ ꯀꯔꯦꯛꯁꯟꯗꯤ ꯃꯈꯣꯏꯅ ꯐꯖꯅ ꯍꯩꯔꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯣ ꯑꯗꯨ ꯐꯖꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯗꯤ ꯐꯖꯩꯑꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯃꯥꯅ ꯀꯝꯄꯣꯖ ꯇꯧꯕꯁꯤꯗꯤ ꯊꯣꯛꯄ ꯌꯥꯗꯦ ꯄꯣꯄꯨꯂꯔꯁꯨ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯁꯩ ꯑꯅꯧꯕꯗꯤ ꯁꯦꯝꯗꯦ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯅ ꯁꯦꯝꯕꯤꯌꯣ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯏꯕꯤꯔꯒ ꯑꯗꯨꯝ ꯁꯦꯝꯕꯤꯕ ꯋꯥꯅꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯑꯉꯥꯡꯒꯤ ꯀꯣꯛꯁꯤ ꯄꯪꯆꯠ ꯆꯠꯄꯒꯤ ꯀꯣꯛꯇꯨꯗꯤ ꯌꯧꯗ꯭ꯔꯦꯕ ꯌꯧꯗꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯒꯥꯎ ꯉꯥꯎꯔꯤꯉꯩ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯀꯤꯗꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅ ꯍꯦꯜꯂꯦꯕ ꯑꯣꯖꯥꯀꯣ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤቭ ꯑꯣꯏꯕꯒꯨꯝꯕꯁꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗ ꯔꯘꯨ ꯗꯤꯛꯁꯤꯠ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯅ ꯍꯣꯏ ꯑꯣꯖꯥꯒꯤ ꯑꯃꯈꯛ ꯇꯥꯖꯈꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯔꯥ ꯕꯦꯟ ꯑꯃꯈꯛꯀ ꯍꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯠꯂꯨꯕꯗ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯈꯤꯇꯪ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯔꯘꯨ ꯗꯤꯛꯁꯤꯠ ꯏꯕꯥꯅꯤꯒꯤ ꯇꯧꯔꯤꯕ ꯇꯦꯋꯥꯔꯤꯁ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯦꯄꯤꯁꯣꯠ ꯄꯨꯊꯣꯛꯑꯦꯕ ꯏꯁꯀ ꯋꯦꯁꯀ ꯁꯥꯎꯠ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯃꯤꯇꯤꯡ ꯑꯣꯏꯔꯒ ꯏꯁꯩ ꯄꯨꯊꯣꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯔꯘꯨ ꯗꯤꯛꯁꯤꯠ ꯏꯕꯥꯅꯤꯁꯤ 10 episodeꯅꯦꯕ ꯃꯈꯣꯏꯒꯤꯗꯣ ꯑꯗꯣ ꯔꯘꯨ ꯗꯤꯛꯁꯤꯠꯇ ꯍꯪꯕ ꯖꯥꯠꯅꯤ ꯅꯪꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯀꯅꯥꯕꯨ ꯀꯣꯂꯥꯕꯔꯦꯠ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯑꯗꯨ ꯔꯘꯨ ꯗꯤꯛꯁꯤꯠꯅ ꯍꯥꯏ ꯒꯨꯔꯨ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯃꯥꯡꯗ ꯅꯣꯔꯠ ꯏꯁ ꯇꯨꯔ ꯆꯠꯄꯗ ꯊꯦꯡꯅꯈ꯭ꯔꯕ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯃꯥꯁꯨ ꯏꯁꯩꯁꯤ ꯄꯪꯁꯛ ꯁꯛꯄ ꯍꯩꯌꯦꯕ ꯈꯨꯗꯛꯇ ꯑꯩꯁꯨ ꯑꯗꯨꯝ ꯍꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯛ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯥꯎ ꯂꯥꯛꯑꯦ ꯑꯣꯀꯦ ꯌꯥꯏꯌꯦ ꯑꯗꯨ ꯏꯁꯩꯗꯨ ꯀꯔꯝꯕ ꯏꯁꯩꯗꯨ ꯅꯪꯒꯤ ꯄꯨꯊꯣꯛꯑꯣ ꯑꯗ ꯑꯩꯅ ꯑꯁ ꯃꯁꯤꯒꯨꯝꯕ ꯌꯥꯝ ꯀꯦꯆꯤ ꯑꯣꯏꯕ ꯊ꯭ꯔꯤꯜ ꯑꯣꯏꯕ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯂꯨꯏꯅꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯑꯩꯒꯤ ꯑꯃ ꯂꯩꯕꯗꯨ ꯇꯧꯔꯁꯤꯔꯣ ꯍꯣꯄꯤꯕꯤꯗꯨ ꯇꯧꯔꯁꯤꯔꯣ ꯑꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯁ ꯃꯁꯤꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯞꯄ ꯐꯣꯛ ꯂꯩꯇ꯭ꯔꯣ ꯑꯁꯤꯅꯤ ꯌꯥꯝ ꯂꯩꯗ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯀꯦꯁꯦꯠ ꯃꯇꯝꯅꯦꯕ ꯄꯨꯊꯣꯛꯑꯒ ꯊꯥꯕꯗ ꯇꯞꯄꯅꯤꯅ ꯑꯍꯟꯁꯤꯡ ꯇꯞꯄꯅꯤꯅ ꯑꯗꯨꯗꯤ ꯍꯣꯄꯤꯕꯤꯗꯨ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯤꯂꯣꯡꯗ ꯐꯝꯃꯒ ꯍꯞꯇꯥ ꯑꯃ ꯑꯩꯈꯣꯏ ꯇꯝꯃꯦ ꯂꯥꯏꯔꯤꯛꯁꯤ ꯀꯔꯝꯍꯥꯏꯅ ꯑꯁꯤꯒꯤ ꯑꯥꯔꯊꯥꯁꯤ ꯀꯔꯤ ꯑꯣꯏꯕ ꯃꯌꯥꯝꯗꯨ ꯊꯝꯃꯒ ꯍꯣꯄꯤꯕꯤꯒꯤꯁꯤ ꯑꯥꯔꯊꯥꯁꯤ ꯀꯅꯥꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯁꯩꯁꯤ ꯍꯦꯛ ꯁꯛꯄ ꯍꯧꯔꯗꯤ ꯃꯤ ꯀꯅꯥꯁꯨ ꯐꯝꯕ ꯉꯝꯗꯦ ꯖꯒꯣꯏ ꯁꯥꯅꯤꯡꯕꯒꯤ ꯄꯣꯠ ꯆꯪꯉꯦ ꯑꯗꯨꯅ ꯏꯁꯩꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯍꯟꯁꯤꯡ ꯑꯗꯨ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯍꯧꯒꯠꯂꯒ ꯍꯣꯄꯤꯕꯤ ꯇꯝꯃ ꯂꯦꯍꯣꯜꯂꯗꯤ ꯃꯊꯪꯗ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯕꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯂꯤꯔꯤꯛꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯔꯥꯖꯄꯨꯠꯅꯦꯕ ꯗꯦꯜꯂꯤꯗꯒꯤ ꯄꯨꯔꯛꯄꯅꯤ ꯃꯥꯕꯨ ꯃꯥ ꯂꯥꯛꯑꯦ ꯂꯤꯔꯤꯛꯁ ꯏꯕꯤꯅꯤꯡꯉꯥꯏ ꯀ꯭ꯂꯥꯁ ꯈꯥꯊꯔꯒ ꯋꯥꯔꯤꯗꯨ ꯇꯥꯔꯦ ꯅꯨꯃꯤꯠ 2 ꯑꯗꯣ ꯑꯃꯨꯛ ꯑꯌꯨꯛꯇꯨ ꯍꯧꯔꯦ ꯋꯥꯔꯤꯗꯨ ꯇꯥꯔꯦ ꯍꯧꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯑꯥꯔꯊꯥꯁꯦ ꯃꯁꯇꯤꯒꯤ ꯄꯁꯇꯤ ꯃꯩ ꯆꯤꯟꯗꯒꯤ ꯃꯩ ꯍꯁꯇꯤ ꯍꯦ ꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯨꯡꯒꯪꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯇꯥꯕꯗ ꯆꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯛꯈꯤꯕ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯍꯤꯠ ꯇꯥꯈꯤꯕ ꯋꯥꯅꯦꯕ ꯍꯥꯏꯗꯤ ꯏꯁꯩꯗꯤ ꯂꯤꯔꯤꯛꯁꯇꯨ ꯌꯥꯝ ꯆꯨꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯛꯃꯤꯟꯅꯕꯁꯤ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯌꯥꯝ ꯁꯤꯝꯄ꯭ꯂꯤꯅꯦꯕ ꯃꯈꯣꯏꯗꯤ ꯀꯣꯛꯁꯤ ꯏꯀꯣ ꯂꯩꯇꯦꯕ ꯁꯤꯝꯄꯜ ꯄꯪꯆꯠ ꯆꯠꯄꯅꯦꯕ ꯑꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯗꯨꯒ ꯍꯣꯏ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯕꯗꯣꯀꯣ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯣꯄꯤꯄꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯑꯣꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯣꯖꯥ
Hoppy bile hole, hoppy hoppy le hole, hoppy bile hole, hoppy hoppy le hole, hoppy bile hole.我知我的我知我的弟弟露娜，我知我的我知我的弟弟露娜，好比比嘞好嘞，好比好比嘞好嘞，好比比嘞好嘞，好比好比嘞好嘞。Matang saksa yang lo avram yo matang saksa kanwi to avram matang saksa yang lo avram yo matang saksa kanwi to hopi pi le hole hopi hopi le hole yamna nungaiba yamna mutse adum happy oraga yamna swing amada laibagi isai oi sina ko za ado za sigi isai sigi meaning hai tare nga sai de hai bi khre khoi gi nungaiba se khong de lai hai badu su ka sai chana ki badu ko ado sigi ozanu ji sakpi gi matek se sigi arth se kai hai ga doino meaning se si amtang han biro mo aduni ne hujik se hobby bile hole hai bisu adum sakbu ani akhorom gi thaina gi ibabugi amalena wa ja laudo arthado kno khoi khangdre ba adu lauba kan chana ba ta khoi gi nungai bagi phrases oiraga su lauba adu bo oi ga doine ba adu bo mudu da ina part ama hapni adu di tangkhulon do mi miam na kaman ta avra mathang saksa du di ina hapni mi ek do imale pakshe pachan she naharo yangu imali pakshe nungai hanche let's beautify our motherland haina happane ba adi chokko shadu yam pakche ba ena mudu et tawpne ba nungai ba se yamda adi amadi akhoi artha du khangde adu sigi otsi uta laga tung avram mata avram haidi imali pak haidi ba mata ngasakse phache hanche yang lo yang u pachan chini naharo khani tho de adu repeat tawga loram da hopi video ta raga adu ba adu mi myam si artha du khangmina chakoi shu shaning ga mokoi bu kinama bibagi miyek to happo ani da yam nungai han ba thamoi da hai tare ko yi lyrics na so duga tune du na so duga sai gi lasa hai ba hopi pi hai be sina su ko adu ga za huziki isai je khong matam do zan huzik khutta kaino amakha happy de na ko khoi ga asi kari oi ga doino za mashi english na this is slide ka we asi akhoi hamburger oi ma da slide to ro ko matam da slide to ba nungai da bane be hena si aina khongli bai guitar she regular chord na ti aigi tongan ba ma folk sak ba yani ngai adagi aigi thun khon mi muri manga gi mu khon thong du adagi da okay regular mahausa gi du na ti ba adu simina khong adinda hoji wani madan Oh, chẳng không pin làm oh
chẳng không pin là vợ ô chẳng không pin là vợ 누가 오지기 씨 슬라이드 샵분이 누가 신나 오랜만에 기타도 하는 농낭이 뭐 콘치에 붙어 있는 붙어보냐 봐 기타도 하는 농낭 잉잉잉 공부 안 돼봐 아니 시 공부 야게도 말이다 하이데 아그 찡득찡득이 이시 공부실디 하는 농낭이 뭐 콘치 따이고 너 북주만 어느 시 영어시 공부 야해 받는 제야 그래도 평범하네 akhoi nung dang waram da hei nung nang khong wayo khon se 동 이제 이제 dwin 시스만 더 톡비야다 봐 어저기 와 experiment je myam taw bane bo za ne instrument makhan makhan myam sida 아이디 거기 기타 공부해는데 근데 공부해되기에는 포기 벤난기 봇 어저기 보다 라하라가 아시다 콩 그러고 어저기 벤나시나 기타도 공부야버 보도 시험이 봐도 안 덤비러디 뭐 그나 해오르디 마주 마부 탁르가 마주 힘비야이나 nada ado za huzuki metal se any metal amatane ama hetana sabra kari karamba oida sidi bazar da shu yolle music house slide ha english ki odi english ki khud job ni na khoi budi cha de ba chong de gi odi egi sidi kari gi pushing ne ba kari gi pushing je na ka ko sem bane ba za ga chana na bai da sem ne ba egi khud da chana ni ngai da oza ga sai de oza wari mem se ta bo matam da experiment ngakta de ko za ado masi yamna good example hai batare adum hotna ba adum try to ba sigi yamna phaba keno makhak ne haina su akhoi na ngasi dai learn tau za ba hai batare ta di tare but wari oina adum thengna ba se ko za aduga oza akhoi gi ozana akhoi gi folk ki oiba music ki journey se silak pa matam da yamna nungai khiba thamoi daga yam kaw bangam khidaba mikop moment su leiram gani aduga yam nungai khidaba yamna thamoi shokhiba su leiram ga doiba male adu yam nungai khiba duga yamna thamoi shokhiba duga ani du tak share taw biram ba yagadro za taw biramo folk si khot number kan tam kan se di green nungai gidi mi gi wa ta ya ba ko en hek folk tam ni ngai sida mi amana go haidi mo ko di lai ren hebina mo ko su folk en ta ba gum na ta rabina ada mo ko di shagu su kra shoibina ko ruben na shagu di jumde adu da ni hena hai bi si go ni i ga ba asu yam teng na dum na de adu bo ai su I shon mo ko I shon e bu mo ko po kum pi ni ngai knowledge pi ba adu ina pa pi kan mo ko tu le kre ba adu phare ni nang gi sna jume hare hoi ai di tamri ni ai di nung thang bu su yaudre am su participate taw da bigi nung thang ba ganda heavy thang ba dai di mudu gi bu khong kyam lum dai di yaw ho da bina mo kan ho da ho dum jaw jaw wa ni adu ge aju kum ba wari li ga phare ni nang gi sna phaja ba hele hare di mi organize taw se mi yang khai adu ga ba ni thak da nang su karo ai su ga shi chakhai shi stage da adu di nang ngam ni adu di ai da phaja ba hele na ai na dum hara go aju mai na shi kum yam 파키 방수 떠오르가 다왜 농암시 얌 탱내다 하이비 아한신기 신설시 아이나 임판도 라오 내가 뭐 민물이만 나거든 아스 오자르비는 라오 하이 해나 뭐 그냥 내가 까먹 좀 로프로 강데 버스는 라그니 당kai 콩네 적그니 근데 여도비나 라그니 그 놈이 아니 형판분이 샤자그니 통그니 num당 둠데 이게 좀 샤가 농알래 이 job 되고 어떤지 뭐 거기 농암시 하비디 뭐 거기는 쇼해 하씨 거기 군다디 저끼니 이샤자 둠거니 이제 샤되고 좀 넘게디 락보시 이제 샤닝 락비나 아도 이제 샤시가 하비기 아도 뭐 거기도 따라가 얌 농아이바 이제기 농아이도 뭐 거기 아는 거를 뭐 거기 스피릿도 좀 여워봐 호지간 안강신기지 여우더래 Anoba ki keno shida oina dum chatle yam bana da hanching dum wa su yam theng nei mi wa su yam tai do ji di bu
미기 왔다마 미기 민 하미신 로이 레키드레 시그래 어지데 아이나 마스터 아이나 레카르데 에이 에부 까나슈 하이닝에 밀레드레 로이 시그래 봐 레하 오지 포크 하이드니 그리 하이기데 여러분은 도시 쭈메나 더 짝그래 봐 저기 माने प्रिजर्व तौरनबा होटनजबने बोजासु हाना लेरंबो मोंगसिसु अदुगा काइसु काइदनबा अदुगा मयाम अनौब जनरेशन सिगसु चुशनबा ngamnaba hotnabane boko ozana yam nungaije oza warishu taba matamda aduga oza muk makhatana khangjaning base ozagi family da ozagi ichanupa sakasidi adum hauju phawbugi oinadi ma akhoi folk ki sida smaina ma mai on chille ma mangon da kitang interest lai bagi mami su ure ko ado atopa family member aduga maru oina ozagi loina bi haiba tare akhoi gi ine haina adum address tawjage ine se mandi isai gi interest lai tabra ka mai dawi ine naga yam support tawba adagi di ine na pamja bas mai lai bra ka mai dawi madi she the full support ni ado madi school uja obina private school ki ado madi the pura full support ni aina she tamba mama do man complain lete shine aina mabu yam thagale maram di thaina khoi murup sing si lai kana gumadi as na khoi issue to le ba wa fun hair leiba da khu chadning dreba as khoi mai du pin che ni habege to ai nu bidi du lete asujimo thokreni ise num ai bu lagni ma as nangi dalben gi piece di full support ni hek la di pam pam cha tho ma di chakre no khoi de tel la shu ba hete ma asini da mayam la ga su yam harau harau welcome to ba nungai ba support to bi ba utba do ba adu ni ma di ado masi artist amada di khwai dagi maru oi basu oi gadi haina khalle oza aigi laiminari ba aigi loinari ba haiba tari life partner oina chatminari bana aina tawjari ba se khangbi ba acknowledge tawbi ba support tawbi ba se khwai maru oi masina su inegi yam chawbo support so jana ngasi si yobune ha basi su masi yam chawbo maram oi gani haina su thajai oza adugo oza अरोइबदा हाइबा तारे ओजा अखोई हक्चांग सु दुहाइते लोक सु कितंग तवे हाइना सु ताकपी को अरोइबदा इसाई अमा खक्तंग हा खुदोल तमीना हाइजरी ओजा ओजा मसी से अखोई गी स्टूडियो डोमिनेंस की साइट तगी स्पेशल रिक्वेस्ट हाइबा तारे ओजा जोंगहोम फिलाबा हाइना अखोई गी ओजा ना कनो तौ अखोई गी वीडियो ओइना सु तौखिबदो मसी ओइना खुदोल तंबी ओजा Mishi she 1987 da ai yamba na puthokpani na mashu kita khongba hite ado puthoga ipani si 1987 gi nena ga folk pure folk ni ado mi ek hamro ge pan torga michin ga do tobne ba guitar chu khongba hite bina last di michin ni te he khongba ya bina guitar he bina khonghalaga try tawraga asum chu hotnarga hojik de na mtugi semak paneba shemraga is classic when on thok paneba ado mishi da shembeji da han ching chu yam involved awe penagi tingilagi ka khongbio mo khongbai rim khan habbashi puja yawe ba ado am mo khondo shemrak pani ado mishi she tawringai shini transit foka modern ki irang matam she masidani irang thokbu she ado jum to last di rhythm su chung khrabina phacha khre hen haure ba ado bu mudu da magi line da melody line lang bisine akon kya yob ngam da ba ado shum tam chang la di 25 30 years ai hoji ena master ta khre ba khontok cha basi tamri bina ado mi musician chacha da tambu chat bani ese asu khong ene shisha ke khra khong isai je ta na ho na ba matam to khong hole adu di pare man khong do ama ure na adu khong bi ya cha ne na zum shumai na chimthok bani
leg vu pi la vu one va yo say ne me yi na wan liao mi ge wan liao mi ge ki wan lo ka bai a wan na wan liao mi ge ki wan lo ka bai a wan na Oh, chẳng có pin lover ilong na ran lo lum lo sa oh chẳng có pin lover ai so ran lo sang lo pe chắc sa oh chẳng có pin lover nó giấc mai con yêu nó ta này nó sorry dòng nhiên quý cơ mì nè nó sorry oh chẳng có pin lover oh cả phong pin lover nó phô sam chỉ nó ta oh chẳng có pin lover 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 oza isai sigi meaning se si kai oi ga doi no za si prithibida ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯀꯅꯥꯔꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯄꯤꯒꯤ ꯑꯐꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯎꯔꯗꯤ ꯃꯥꯒꯤ ꯐꯕꯁꯤꯗꯤ ꯌꯧꯕꯤꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯃꯊꯪ ꯁꯝꯗꯒꯤ ꯍꯧꯔꯒ ꯃꯤ ꯃꯊꯪꯒꯤ ꯈꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯀꯣ ꯄꯣꯠ ꯑꯗꯨ ꯃꯊꯪ ꯄꯨꯔꯥ ꯍꯥꯞꯄꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯖꯕꯗ ꯃꯊꯪ ꯅꯨꯄꯤꯒꯤ ꯐꯖꯕꯁꯦ ꯁꯤ ꯊꯥꯕ ꯑꯣꯏꯒꯗꯣꯏꯅꯦ ꯁꯤ ꯊꯥꯕꯅꯦꯕ ꯃꯥꯒꯤ ꯇꯣꯞ ꯁꯝ ꯃꯇꯣꯟꯗꯒꯤ ꯈꯨꯖꯤ ꯃꯇꯣꯟ ꯐꯥꯎꯕ ꯐꯖꯕꯗꯣ ꯑꯗꯨꯅꯦꯕ ꯏꯁꯩꯁꯤꯅ ꯄꯨꯂꯞ ꯍꯥꯏꯕꯁꯦ ꯄꯨꯂꯞ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯃꯥꯟ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯗꯝꯅꯥꯒꯤꯗꯨꯗ ꯏꯪꯂꯤꯁꯀꯤ ꯁꯕꯇꯥꯏꯇꯜ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯌꯦꯡꯉꯗꯤ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯌꯦꯡꯖꯒꯦ ꯑꯣꯖꯥ ꯏꯁꯩꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤ ꯑꯗꯨꯒ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥꯗꯒꯤ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯅꯍꯥꯈꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯩꯖꯔꯝꯃꯤꯕ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯁꯤꯡꯁꯦ ꯄ꯭ꯔꯤꯖꯔቭ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯐꯔꯦ ꯉꯁꯤꯒꯤ ꯇꯣꯛꯁꯤꯗ ꯑꯂꯣꯏꯕꯗ ꯑꯩꯅ ꯃꯤꯌꯥꯝꯕꯨ ꯚ꯭ꯌꯨ ꯃꯤꯌꯥꯝꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤ ꯐꯠꯆꯗꯦ ꯏꯄꯥ ꯏꯃꯥꯁꯤ ꯃꯤꯛ ꯇꯥꯡꯉꯦ ꯍꯥꯏꯅ ꯏꯄꯥ ꯏꯃꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯅ ꯐꯖꯔꯁꯨ
ipa ima du ipa ima ni folk si nang kini fajar adu namsi gi si miyam na thawai yaurka to anjing di mokoi di magi hotnarga man thamba yab du thambirga magi chakrani youngster ko isina pick up do di akhoi si next di pong tumraga kadai de lakpano nangi chadi isi amasak ba hebra ga heti herdi adu nang kadai de lakpano haibu thok pu yai adu na youngster mayam media machine ko phone da electronics da ngausin bana da na nangi folk ki isi amakak resu dam hauraga kumeida nong madi nang kala ganna dersu kala warsu folk amadang di line amadang di kala shakbio na habisi egi last request oina ista losinjaragi यावना फजै ओजा कोइगी हल्लमन सिंह थम्बिरम्बसे थम्बिरमे हायरगा कोइना काउथोगदी हयंगवाई एकोइगी हिस्ट्री एकोइगी कल्चर एकोइगी लोन मसी एकोइ कदाइदगी लाकपनो हाइबा सक्ताकनबा लैरोय हाइबसिने ओजाना थम्बिरिबसे मदुना कोइना हल्लमन सिंह थम्बिरम्बसिंगसे प्रिजर्व तौरगा कोइना योखतलगा थम्बसे मथौ ताइ हाइबदुनी यामना फजै ओजा अदुगा हौगलक्लिबन हा सिंगसिनसु मसिगी ओजागी मेसेज असे हाइबा तारे तुंग इनबो ओइसनो हाइबसिसु थमजगे अदुगा अरोइबदो ओजाबुसु हन्ना हन्ना थागचरी ओजाना ngasi सुकी मतिक ममल याम लबा वाफम कया अदुगा नुंगाइ नुंगाइ रैसै कया खुदोल तंबिरमबगी दमक ओजाबु थागचरी मतंग असिदा द वीकेंड जैम एपिसोड 3rd हाइबा तारे लोइसिलकपै तंजासु योसिलकले अदुगा अइखोइगी थौरम असि अइखोइगी शो असिबु अखोइगी रिफ्रेशमेंट ओइना अचा अथा कया स्पॉन्सर तौबिरकपा हैरांगोइथोंग कैबुंग ओइनाम लैकाइदा लैबा जूस बार जेबी हाइरगा सुमियाम ने हेना खंगनरिबना अखोइगी रिफ्रेशमेंट असि स्पॉन्सर तौबिरकपगी दमकतसु हन्ना हन्ना थागत पफोंगदोकचरी अमदि अखोइगी शो असिदा मियामगी मफमदा सोइखिबा लानखिबा कया याउरगसु ngakpinabagi damaksu haizari mathangi chayolda मियामदा तोंगान तोंगान गेस कया पुदुना लाक्चगे बैन कया दगी इशै कया तामिना खिसी पुंफम मसिमक्तदा ngaibiramo मियामबो अमुका हन्ना खुरुमजरी।